Ngasi amuk America gi khwaidagi sathiba serial killer amagi wari puduna lakchari. Momono ko maithongi marumda sathiraba mihat kaya phumduna thamkiba TED BUNDY gi warini. Mahakki haurapa punsigi tangkaki wari khara thamjaramge. Mahak Burlington, Vermont leiba leisa na mama oirabi singi leifang Elizabeth Lan Homda poki. Mahakki mama Eleanor Louise Cowell matamduda leisabi oiri. Matamduda US tasu leisa na macha popa se hangoi tuka chanarami. Maramasina mapu mabena mahaki popuri thodoba sibu lotion pamki. Mama oiribi Louise ki ikai kumnaba kannaba gidama mapu mabena mahaku macha oina yoki. Mama Louise puna mache oina khalenki. Mahakna khanglaba matungda TED yamna sauki. TED ti mapasak liba Samuel Cowell yamna abusive oirami. Ayamba matamda mahaki asawbo kadingmak imung manunggi miyosingda tainarami. Matam asida TED nena taana yoklakpa angang ama haibado oikide. Angang oringaidagi TED atopa angangsingga manadaba mawng mataw kaya uba phanglakhi. Mahaka atopa angangsingga su todna tinaramde. Ayamba matamda mahak thanga mapaiduna asumak sanarami. Piklingai matamdagi mahakna yumthangnabasing lonna yengsinba haurakhi. Chahi marirong surapa aduwaida TED mahakki mama Louise ka loinana Washington gi Tacomada chatkhi. Mafamduda Louise Jenny Bundy koba hospital liko amaga luhongkhi. Matamsidagi TED ki mingsu TED BUNDY haina onkhi. Matamsida mapa machani gi mari phatlamde. TED na Johnnybu apikpa income amasung nungsi mahing adu urraga ikai khumnafam thokte haina khalakhi. Matamase TED na tamthiraba crime kaya tawnaba maru hulakhiba matamni. 1966 ta TED University of Washington da psychology tamki. Mahak confident oiba larikta thawai yauba satra ama oirakhi. Matam asida TED Stephanie Brooks ka thengnarami. TED na pamjariba magul khudingmak Stephanie da yaurami. Stephanie maral mathum watabi masak mataw fajabi matamgi chanabi khangbi nupi ama oirami. Asum tawna makhoi ani tapna nungsinaba horakhi. Matam khargi matungda Stephanie na TED pu mature oijadaba aim leitaba amagum khanba horakhi. Maram asidagi Stephanie na TED pu thadoktuna chatchirami. Masina TED ki ego puntoi toina thugaikhi. Stephanie bu yamna pamjarubana hanjinnanaba hanjin honakhi. Hanjinnabadi oithokkhide. Masina maram oiraga mahakna nupi singda revenge launaba control tawnabagi wakhal polakpa horakhi. Mapal thongda karimata uthokpa tawdana mahak makha tana college aduma kakhi. Political campaign kaya amasu yaukhi. Law school amada ming chanaba ware phawba laukhi. Adubu maikhum asigi marumda mahaki sa ulakadawriba khudum trainingba ki wakhal aduna mai hauna chakhi. 31st January 1974 da Seattle da leiba Linda and Haley koba chahi kunmathoi surabi psychology sati ama mangkhirami. Nupi adugi famung hanagi matawgum adumak luna nana leramki. Adubu nupi adugi upuda I tairaba tumbada setnaba firolsing thengnarakhi. Adubu hena ngaklibadi numitugi numidang ado nupi adugi kaadagi makol amata tholakhiba leite. Masina TED gi ahanba mihat nipamgi thodok oikhi. Madugi matung mahakna tha aduda atopa nupi kaya amasu Hatkhi haina mahakna fongdokpirammu. Mahakna mi hatpagi mawng ase ahanbada mahak chasu ama paidana pailejadraba amagi matawgum mahaki karda pochai hapchinbinaba nupisingda mateng nirami. Mahaki icham chamba manda Volkswagen Beetle adu mahakna lang ama oina sijanarami. Nupiduna naksilakaba matamda mahakna yochai amana kanduna wanthalaba matungda mahakna hana sinduna thamlaba mafamsingda purami. 1974 da kiningai oiba changda nupi mangbagi thodoksing thoknami. Maming khara pallabada March 12 da Donna Gale, April 17 da Susan Rencourt, May 6 da Robert Parks. Mangliba nupising asigi manapa mawng khara hairagadi makhoi naha ngatani makhoi gi samgi machu loinamak manai. Makhoi ayamba satra ngatani aduga mangkhibagi likhunsu amata khangma ngamlamde. Mahakna ingan nganba ayuk nungthilgi matamda nupi kayada mahak masamat TED ni haina satak janami. Numida tusu hanagi matawgum mahakna makhutepa saduna hi macha ama mahaki karda hapkhatpinaba mateng nirami. Janice Ott amasung Dennis Neslanna mateng pangnaba yarami. Masigi matung makhoi nisu adumak thiba phangkidre. Asumna ingan nganba ayuk nungthilda crime chatharapadagi miyamnq akiba hengkatnarakhi. Uhoba miyoisingna Volkswagen thoba masak mataw fajaba nupa amana puraga chatkhi haina fongdokrakhi. August 1975 ta traffic rule thugaiduna thorakpadagi mahak police na phakhi.
Mahaki car manungda chingmengai oiba ski mask handcuff amasung yochaina chingba yawba thengnakhi. Police na tigatpaga yepagi nathokna chelakhibi Carol Deronsky kidnapping case ka mari laine haiba khangba ngamlakhi. 1976 ta mahak mara laire haina court a lauthokhi. Ana oiduna sute jail da laiba pamlamde. Mahak na Colorado da court hearing ama chatharingai court ki ani suba mathul da laiba thona amadagi chongthaduna senki. Numi tarukni ki matung police na mahaku amuka hanna pharammi. 1977 ki June da amuk mahak jail ki ahoba ma lithoktuna nanthokirami. Mahakna nanthoklaba matung amuk makha taba crime sing tawnaba mahak Florida da chelakhi. January 15, 1978 ta mahakna pakutta setup ama paiduna Florida State University ki Chi Omega Sorority House ta changduna minute khara ki manungda lupi mari da itak chathaki. Margaret amasung Lisabu hatoklami. Aduwa Karen amasung Kethibuna yamna thina sokhalami. Masina supelaktabadagi February 9, 1978 ta Kimberly ko chahi tarani thoita mariba school satri ama pharami. Chayol khargi matung miyamna changna draba set amada asiba chang oina taduna leiramki. Date isu aroiba matam lakhi. Mahak 15 February 1978 ta amuka hanna huralakpa gari ama thorakpadagi police na mahapu phakhi. Nathokpa ngamkhide. 1979 gi mahaki trial media gi miyeng changki. Masagi lawyer masamakna oiki. Losing laiduna su thaidokpa yararoidawa evidence sing latuna mahak upai lehankide. Mahakna Hatkhiba lisagi hapchangda taramba yakhun mamiga mahaki yaga chap chanabadagi mahak upai leramde. 1980 da Kimberly Leeds amasung Chi Omega gi misiga mari leinana mahakpu sibagi chairak pikhi. Mahak chahi mapan death row da leikhi. Death row haibase sibagi chairak pikhaba miyoisingna leinaba jail gi mafam adubuni. Matam asida mahakna Nupi kunsa Henna Hatkhi haina fongdolakhi. Adubu expert singnadi Nupi chama heramgani haina panari. 24 January 1989 da TED BUNDY Florida State Prison da electric chair da electric thajinduna Hatkhi. Jail siki mapanda miyamna burn Bundy burn thaba slogan sing paiduna laukhi. Wari asina tang inglibadi chamchamba maithongi marumda kiningai oiba kaya ama leramba yai haiba sini.